कार Manungda Sanei Yuneirambagi fare. Ngarang numidang pung mapan lom tabada Porompat Police Station ki manung sa nalayba. Star Sporting Association Porompat ki lampakta Hyundai i10 car MN03A 7104 Manungda Imphal East Commando ge SI Khetri Awang Lekai KIYC Mayadage Khalib Elias Sabir amasung Commando personnel amaga loinana nupi aniga punna Sanei Yuneiraga lairambadagi laikai gi maira paibi amasung club singi miyoi singna phare miyam na makoi singa du fana bahona bada gari adu thauraga sen khina bahona badagi miyam na thatuna phakibane thogdok adu chauthorok badagi Porompat Police Station gi personnel sing laklaga makoi mari adu farga police station da pukhre haire nupi macha amagi punsi tem singnarambagi matang da commission na senaba sing phaganaba police ta khangan khre Manipur Human Rights Commission gi acting chairperson Khaidem Banige kwaram na ngarang laukhatkiba case amagi proceeding da tha asigi tareta nupi masa amagi punsibu temsing narambani haiba sora kaithel dagi Azad Khan sahi 53 apokpa yaima kauba miyoi amabu phaduna mahaki mathakta laukhatpam thokpa logi thavaksing laukhanaba direction pi khre thogdok adugi matang da Kaksing district ke sora maning laikai dagi ita BBB kaubi social worker amana petitioner oiduna Protection of Human Rights Act 1993 gi section 12 ke makhada commission da wakalakibane petitioner gi wakat aduda thogdok adugi matangda complaint report ama Kaksing police station da file tawki aduga thogdok asida senari ba miyoi asigi mathakta logi matungina laukhatpam thokpa thabaksing laukhatpina ba haijaki haire adum oinamak police ki maike dagi laukhatpam thokpa thabaksing laukhalaktabadagi senari ba miyoi sing hojik phawba phadana lairakibani hainasu commission da wakat ke commission na wakat asigi matangda case ama laukhatpaga loinana ngarang sathagiba proceeding da thogdok aduda senari ba miyoi sing faduna laukhatpam thokpa logi thabaksing laukhanaba Director General of Police Kaksing gi SP amasung Kaksing Police Station gi OC da direction pi khibani haire class 7 faubana August 3 fauba suti thadokre class 8 amasung masigi mathakina physical class hauraga nei state asida covid ki positive case hengalakpana maram oiraga public interest government aided private school yauna CVSE da affiliate tawriba school sing tha asigi kunmari fauba suti thadokhiba du makhata na government ki maike dagi state asigi hojik oiriba phibam ase SS tawraba matungda July 15 dagi class 8 amasung masigi mathake classing physical class taunaba ngarang Manipur Sarkar gi education S ki commissioner H Gyan Prakash na order ama thokre order adu da hairi bade government ki maike dagi state asida hojik oiriba covid ki situation yauna sahi taragani thoi amasung masigi mathakta laibasingi vaccination gi rate reassess tawre sahi taragani thoi gi makha da laiba ngang sing ase hojik phawba vaccine kaptana laiba sina covid na hena khudong thiningai oi maram aduna sahi taragani thoi gi makha da laiba angang sing asigi health amasung safety ga mari lainana mathau taba precautionary measures sing laukhatpaga loinana sahi kanglup asigi makha da laiba angang singi oinade government aided private CVSE da affiliate tawriba school sing physical class tawba yakhiroi public interest da class 7 phawbagi oina school sing asi August 3 phawba makhata na thong thingkhiga nei adumaku class 8 amasung masigi mathaki class singi oinade government na issue tawriba COVID-19 gi SOP COVID appropriate behavior amasung guidelines sing ngakna physical classing satharagani haire BDF singi tolop hengatpagi yauramdre khongjang changsillaga nei Chief Minister N Biren amaya itangbal lawduna ngahan numit yung bamatungda famkiba state cabinet mifamda BDF singi damak laingak na lawkiba warep singda BDF singi khwaidagi maruwai na tanduna lakliba thagi honorarium gi chang hengathanabagi matangda yawkhidaba se apenba phaude haina All Manipur BDF Welfare Association gi Central Committee gi General Secretary Administration alias Laisram na phongdokre wafam asi ngarang Imphal gi mafam amada pangthokiba pau gi mifam amada mahakna paumi singda phongdokhiba ne General Secretary na makhata na phongdokhiba da laingak na BDF singi wakat amadi awaba khangbiduna ngahan pangthokiba cabinet mifam da puthoktuna khana bikhiba adugi damakta de yamna thagatningai oi adubu BDF singi thagi honorarium hengatpagi matangda tanduna lakiba demand ga mari lainaba wafam di yaurakhidre maram asina BDF singi thagi honorarium hengatnabagi matangda laingakna tha sigi kunga mari phawbagi manungda puthoktuna khanabiyo karigumba matamga chanaba mawongda honorarium hengatnaba khanabidraba amade paukhum amata piraktrabade BDF guardian singa loinana Central Committee na akanba khongjang changsilagani haina su paumi singda phongdokhe positive case humbudraga mapan thengnabadage active case chatruka nifuga mari surabasu siba yaukhidre Health Department ke ngahan gi report na ubo positive case
Marifuga mapan thengnaraga positivity rate chada nipan dasmik ahumda laikhibadu ngarangi report ade haukiba pung kun marigi manungda Manipur gi apunba district taraga taruki manungdagi taraga mangagi sample chamapan ga kunthra ka taruk test tawbagi manungda anauba positive case humbudraga mapan thengnabadagi positivity gi chang chada nipan dasmik mari da laikhibaga loinana ngahan faubada active case ki masing chatruk kun ga taret lairambadu ngarang de chatruk ni fuga mari sure haire adum oina maghauki bapung kun marigi manungda laina asina maram oiduna miyoi amatagi punsi mangkhidrai aroi bada tabi ri bapum namakpu thagat jare